ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦ, ꯍꯤꯡꯗꯕꯁꯨ ꯌꯥꯗꯦ꯫ ꯄꯨꯝꯅꯃꯛ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯇꯧꯒꯗꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯀꯣꯐꯤ ꯗꯦꯒꯤ ꯁꯤꯞ ꯂꯣꯏꯔꯒ ꯄꯤꯖꯥ ꯍꯠꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯥꯏꯊꯣꯡꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯦ꯫ ꯀꯞꯂꯨꯕꯒꯤ ꯃꯃꯤꯠꯁꯨ ꯏꯄꯣꯝ ꯄꯣꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯁ꯭ꯀꯨꯇꯤꯗꯨ ꯃꯄꯥꯅ ꯈꯥꯝꯂꯝꯂꯒ ꯃꯅꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯏ꯫ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯀꯥꯎꯟꯇꯔꯗ ꯂꯩꯔꯝꯕ ꯃꯦꯅꯦꯖꯔꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯏꯖꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯂꯥꯏꯖꯥ, ꯅꯪꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯤ, ꯁꯣꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ, ꯑꯩ ꯕꯤꯜ ꯐꯥꯎ ꯁꯦꯝꯃꯒ ꯅꯪꯕꯨ ꯉꯥꯏꯔꯤꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯦꯅꯦꯖꯔꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯛꯏ꯫ ꯁꯥꯔ, ꯀꯥꯏꯗ ꯆꯠꯀꯗꯕꯅꯣ? ꯃꯦꯅꯦꯖꯔꯗꯣ ꯔꯤꯁꯤꯞ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯇꯦꯜ ꯅꯤꯡꯊꯦꯝꯆꯥꯗꯅꯤ꯫ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯦ, ꯉꯥꯏꯔꯛꯂꯤꯁꯦ ꯀꯨꯏꯔꯕꯅꯤ, ꯁꯣꯏꯗꯅ ꯁꯥꯎꯔꯝꯕ ꯇꯥꯔꯦ꯫ ꯂꯥꯏꯖꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯦꯅꯦꯖꯔꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯂꯥꯎꯏ꯫ ꯍꯥꯏ, ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯍꯣꯇꯦꯜ ꯅꯤꯡꯊꯦꯝꯆꯥꯒꯤ ꯑꯣꯔꯗꯔꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ, ꯂꯦꯠ ꯑꯣꯏꯃꯟꯈ꯭ꯔꯦ, ꯄꯨꯡꯁꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ꯫ ꯃꯦꯅꯦꯖꯔꯗꯨꯒꯤ ꯇꯥ ꯇꯥꯕ ꯃꯇꯧꯗ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯃꯥ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯌꯥꯝ ꯍꯩꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅ ꯃꯍꯥꯛ ꯇꯟꯅ ꯇꯟꯅ ꯆꯠꯄꯗ ꯇꯥꯔꯦ꯫ ꯑꯣꯔꯗꯔꯗꯨꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯗ ꯄꯤꯔꯛꯏ꯫ ꯗꯦꯂꯤꯚꯔꯤ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯥꯁꯨ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯦꯅꯦꯖꯔꯗꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩꯅꯣꯅꯦ, ꯃꯣꯏꯅ ꯗꯦꯂꯤꯚꯔꯤꯗꯨꯕꯨ ꯂꯥꯏꯖ ꯑꯣꯏꯅ ꯇꯧꯍꯜꯂꯣ ꯍꯥꯏꯁꯤꯕꯣ? ꯃꯦꯅꯦꯖꯔꯗꯣ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗ ꯅꯨꯄꯤꯗꯨꯁꯨ ꯑꯣꯔꯗꯔ ꯄꯨꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ꯫ ꯏꯔꯥꯞ ꯂꯥꯞꯅꯗꯕ ꯃꯐꯝ ꯑꯣꯏꯕꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯍꯣꯇꯦꯜ ꯅꯤꯡꯊꯦꯝꯆꯥꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯔꯦ꯫ ꯔꯤꯁꯤꯞꯇ ꯌꯥꯎꯔꯤꯕ ꯔꯨꯝ ꯑꯗꯨ ꯊꯤꯔꯒ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕꯅ, ꯀꯅꯥꯅꯣ ꯑꯩꯅ ꯈꯪꯕ ꯍꯥꯏꯁꯤꯕꯣ? ꯏꯟꯁꯇꯥꯗꯩꯔꯣ? ꯃꯃꯤꯡ ꯀꯩ ꯀꯧꯒꯦꯕ? ꯑꯩꯒ ꯈꯪꯅꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯍꯪꯂꯤꯕ ꯋꯥꯍꯪꯅꯤ꯫ ꯂꯤꯑꯣꯁꯨ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯃꯤꯗꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯃꯜ ꯀꯥꯍꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯏꯟꯁꯇꯥ ꯄꯥꯏꯕꯤꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯀꯣꯄꯤ ꯂꯤꯁꯇ ꯌꯥꯎꯕꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯂꯥꯛꯑꯒ ꯑꯣꯏꯅ ꯈꯪꯉꯣ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪ ꯂꯩꯔꯅꯨ, ꯅꯪ ꯅꯈꯣꯜꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯂꯤꯑꯣꯗ ꯌꯦꯡꯂꯛꯏ꯫ ꯂꯤꯑꯣ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯠꯇ AK-47 ꯄꯥꯟꯁꯤꯟꯕꯅ ꯀꯥꯟꯅꯔꯣꯏꯀꯣ, ꯍꯣꯔꯦꯟ ꯅꯨꯄꯤꯗꯣ ꯂꯥꯛꯑꯒ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯍꯧꯅꯕ ꯅꯁꯛ ꯇꯞꯇꯥꯏ ꯀꯥꯛꯁꯤꯟꯕꯤꯗꯣ ꯇꯧꯅꯨ, ꯑꯩꯈꯣꯏꯒꯤꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯖꯗꯣꯏꯕ꯫ ꯂꯤꯟꯗꯥꯅ ꯅꯪ ꯅꯨꯡꯁꯤꯔꯛꯄ ꯄꯥꯝꯃꯗꯤ ꯅꯪ ꯈꯔ ꯈꯥꯡꯕ ꯇꯥꯔꯦ꯫ ꯁꯤꯜꯂꯤ ꯂꯥꯡꯂꯤ ꯃꯌꯥꯝꯁꯦ ꯂꯤꯟꯗꯥꯅ ꯅꯪ ꯅꯨꯡꯁꯤꯔꯛꯅꯕꯅꯤ ꯍꯥꯏꯁꯦ ꯅꯪ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕꯁꯨ ꯑꯃꯨꯛ ꯇꯞꯊꯈ꯭ꯔꯦ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯕꯅꯣ ꯂꯤꯟꯗꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯔꯗꯤ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯦꯠꯀꯗꯧꯔꯤꯕ ꯈꯣꯡꯐꯝꯅꯣ ꯍꯥꯏꯕꯗꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯐꯝꯃꯤꯕ ꯔꯨꯝꯗꯨꯒꯤ ꯗꯣꯔꯕꯦꯜꯗꯨ ꯈꯤꯡꯂꯛꯏ꯫ ꯃꯩꯔꯥꯕ ꯃꯃꯤꯠꯇꯨ ꯂꯤꯑꯣꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯂꯤꯑꯣꯁꯨ ꯅꯣꯛꯂꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯐꯝꯗꯨ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩꯕ ꯅꯠꯇꯦ, ꯅꯥꯀꯟꯗ ꯅꯨꯄꯤ ꯅꯨꯄꯥ ꯈꯔꯁꯨ ꯕꯤꯂꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯕꯥꯅꯤꯅ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯡꯖꯤꯟ ꯃꯅꯥꯛꯇ ꯗꯥꯠ ꯂꯪꯗꯨꯅ ꯂꯩꯔꯝꯕ ꯔꯣꯕꯔꯠꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯥꯏꯖ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯔꯣꯕꯔꯠ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯅ ꯃꯌꯥ ꯍꯦꯛ ꯀꯥꯔꯛꯄꯒ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯑꯣ ꯁꯔꯃꯒꯤ ꯗꯤꯂꯤꯚꯔꯤꯗꯨ ꯅꯠꯇ꯭ꯔꯣ? ꯆꯪꯉꯣ ꯆꯪꯉꯣ, ꯑꯁꯣꯝꯗ ꯁꯣꯐꯥꯗ ꯈꯤꯜꯂꯤꯁꯤꯅꯤ꯫ ꯃꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯄꯥꯈꯣꯡ ꯐꯪꯂꯕꯗ ꯂꯥꯏꯖ ꯋꯥ ꯉꯥꯡꯗ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯗꯤꯂꯤꯚꯔꯤ ꯕꯦꯒꯇꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯤꯑꯣꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯇꯛꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯈꯪꯅꯤꯡꯂꯗꯨꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯑꯣꯏꯔꯝꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯤꯑꯣꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯗꯤ ꯑꯅꯤꯗꯨꯗ ꯍꯟꯅꯁꯨ ꯌꯦꯡꯗꯦ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯗꯤꯂꯤꯚꯔꯤꯒꯤ ꯕꯦꯒꯇꯣ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯤꯑꯣ ꯁꯔꯃꯒꯤ ꯄꯥꯔꯁꯦꯜꯅꯤ, ꯔꯤꯁꯤꯞꯁꯤꯗ ꯂꯩꯖꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤꯞꯇꯨ ꯇꯦꯕꯜ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯊꯝꯂꯛꯏ꯫ ꯆꯦꯗꯨ ꯊꯝꯅ ꯊꯝꯅ ꯃꯃꯤꯠꯇꯨꯅ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯐꯝꯂꯝꯕ ꯎꯕꯗ ꯅꯣꯟꯊꯔꯝꯕ ꯃꯁꯥꯗꯣ ꯐꯠ ꯇꯤꯡꯈꯠꯂꯒ ꯆꯞ ꯂꯦꯞꯄꯤ꯫
ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯤꯑꯣꯗꯣ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯁꯥ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯤ, ꯃꯤꯡꯁꯨ ꯈꯪꯅꯕꯅꯤꯅ ꯃꯤꯡ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯂꯥꯏꯖꯥ, ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯌꯥꯕ꯭ꯔꯣ? ꯌꯥꯝ ꯆꯝꯅ ꯍꯥꯏꯕꯅꯤꯀꯣ, ꯂꯥꯟꯅ ꯈꯟꯕꯤꯅꯨ꯫ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯨ ꯂꯤꯑꯣꯗ ꯐꯠ ꯌꯦꯡꯂꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯈꯨꯝꯃꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯂꯤꯑꯣ ꯇꯞꯅ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯁꯥꯔ ꯈꯪꯗꯧꯅꯤ꯫ ꯅꯪꯅ ꯂꯥꯟꯅ ꯈꯟꯗ꯭ꯔꯗꯤ ꯉꯥꯛꯇꯪ ꯁꯨꯝ ꯐꯝꯃꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯕꯗ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖ ꯈꯨꯝꯗꯦ, ꯃꯥ ꯏꯉꯛ ꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯨꯅ ꯑꯗꯨꯛ ꯁꯦꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯃꯥꯌꯣꯛꯅꯕꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯩꯔꯥꯕꯗꯤ ꯏ ꯀꯥꯈ꯭ꯔꯦ꯫ ꯂꯥꯏꯖꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯂꯤꯑꯣꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯆꯪꯁꯤꯜꯂꯒ ꯆꯤꯔꯣꯜ ꯇꯧꯏ꯫ ꯁꯦꯀꯦꯟ ꯑꯃꯗ ꯃꯆꯤꯟꯗꯒꯤ ꯋꯥꯠ ꯍꯨꯝꯐꯨ ꯐꯨꯕ ꯇꯥꯏꯞꯁꯦ, ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯑꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯉꯝꯃꯣꯏꯀꯣ꯫ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯂꯤꯑꯣꯁꯨ ꯃꯩꯔꯥꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯇꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯁꯨ ꯅꯛꯁꯤꯜꯂꯝꯕ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯁꯨꯔ ꯅꯩꯅꯔꯒ ꯂꯩꯕꯗꯨꯗ ꯂꯥꯏꯖꯗꯣ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯂꯥꯏꯖ ꯑꯃꯗꯤ ꯃꯩꯔꯥꯕꯒꯤ ꯐꯤꯕꯝꯁꯤꯗ ꯃꯔꯤ ꯑꯃ ꯁꯦꯝꯒꯗꯕꯁꯤ ꯀꯔꯝꯅꯅꯣ ꯈꯜꯂꯨꯔꯒ ꯃꯥ ꯃꯀꯣꯛꯇꯣ ꯃꯩꯕ꯭ꯔꯥ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ, ꯑꯩꯗꯤ ꯋꯥꯁꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯕꯁꯦ ꯀꯌꯥ ꯀꯩꯗꯧꯗꯕ꯫ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯐꯦꯛ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯌꯦ꯫ ꯑꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯁꯣꯝ ꯑꯣꯏ ꯊꯪꯕꯗ ꯐꯝꯕꯤꯔꯤꯕ ꯕꯩꯁꯅꯣꯞꯁꯤꯒꯅꯤ꯫ ꯋꯥ ꯉꯥꯡꯕ ꯈꯔ ꯍꯩꯇꯕꯒ ꯕꯦꯕꯥꯔ ꯑꯃꯗꯤ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯣ ꯋꯥꯔꯧꯕꯤꯅꯨ, ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ, ꯁꯣꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯕꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯥꯏꯖ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕꯒ ꯉꯥꯏꯍꯥꯛꯇꯨꯗ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯣ ꯇꯊꯛ ꯇꯊꯛ ꯄꯥꯡꯂꯒ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯌꯦꯡ, ꯂꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯑꯣ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯔꯥꯡꯐꯝ ꯁꯥꯕ꯭ꯔꯕꯨ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯉꯥꯎ ꯆꯠꯈꯤꯗꯅ ꯑꯩꯕꯨ ꯖꯦꯜ ꯆꯪꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯔꯪ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯕꯁꯨ ꯋꯥꯍꯩꯁꯤꯡꯗꯣ ꯃꯨꯟꯅ ꯇꯥꯍꯧꯕꯅ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯃꯪꯂꯝꯕꯗꯨ ꯁꯠꯇꯣꯛꯏ꯫ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯁꯨ ꯂꯤꯑꯣꯗꯤ ꯑꯍꯣꯏꯅꯗꯨꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯨꯝꯗꯧꯕꯅꯦ, ꯑꯩ ꯁꯝꯂꯞꯄ ꯋꯥꯔꯤꯗꯣ ꯂꯤꯖꯒꯦ꯫ ꯑꯩꯈꯣꯏ ꯁꯣꯝꯗ ꯐꯝꯂꯤꯕ ꯕꯩꯁꯅꯣꯞꯁꯦ ꯅꯨꯄꯤꯅ ꯁꯨꯛꯌꯥ ꯌꯥꯕꯤꯗꯕ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯌꯥꯅꯕ ꯎꯄꯥꯏꯁꯦ ꯁꯨꯛꯂꯩ ꯂꯩꯔꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯅ 9 ꯊꯣꯛꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯐꯦꯛ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯐꯤꯔꯦꯞꯁꯦ ꯂꯧꯖꯕꯅꯤ꯫ ꯃꯥꯕꯨ ꯖꯦꯂꯁ ꯀꯥꯍꯜꯂꯒ ꯅꯨꯡꯁꯤꯍꯜꯂꯛꯄ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏꯗꯣ ꯁꯨꯛꯎ ꯎꯔꯛꯇ꯭ꯔꯗꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯦꯛ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯌꯦꯡꯖꯔꯛꯄꯗ ꯑꯗꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯃꯔꯝꯁꯤꯅ ꯑꯗꯣꯝꯗ ꯏꯆꯝ ꯆꯝꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯖꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯈꯟꯕꯤꯒꯅꯨ, ꯑꯩꯒꯤꯁꯦ ꯁꯤꯔꯤꯌꯁꯅꯤ꯫ ꯈꯗꯥꯡ ꯂꯤꯡꯈ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯒꯤ ꯈꯗꯥꯡꯗꯨꯗ ꯂꯥꯏꯖꯗꯤ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯤꯑꯣꯃꯛꯀꯤ ꯁꯛꯇꯥꯅꯤ꯫ ꯃꯩꯔꯥꯕꯗꯤ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯈꯨꯠꯆꯣꯏꯁꯤꯡꯗꯨꯅ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯨꯅꯤꯡꯗꯨꯅ ꯈꯨꯎꯗ ꯁꯧꯔꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯂꯤꯑꯣꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯣꯝꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯟꯕꯅꯤꯅ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯑꯗꯣꯝꯕꯨ ꯎꯁꯤꯠꯇꯕ ꯅꯠꯆꯗꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯖꯩ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯖꯒꯦ꯫ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯑꯣꯅ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯉꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯃꯩꯔꯥꯕ ꯃꯃꯥꯏꯗꯣ ꯐꯠ ꯅꯣꯟꯈꯠꯂꯛꯂꯒ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯦ. You will get paid for this. So, get ready to be my fake girlfriend. ꯂꯤꯑꯣ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯄꯥꯛ ꯂꯥꯎ ꯊꯥꯖꯤꯟꯖꯩ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯂꯥꯏꯖ ꯋꯥꯍꯩꯗꯨꯗ ꯈꯣꯏꯗꯧ ꯁꯧꯒꯠꯈ꯭ꯔꯦ꯫ ꯑꯆꯨꯝꯕ ꯑꯣꯏꯔꯕꯁꯨ ꯑꯔꯥꯟꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯥ ꯇꯨꯃꯤꯟ ꯇꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯉꯥꯡꯗꯨꯗ ꯑꯋꯥꯏ ꯇꯥꯅ ꯁꯥꯎꯅꯤꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯤꯁꯇꯔ ꯃꯩꯔꯥꯕ, ꯅꯪꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯤ ꯑꯃꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯇꯝꯃꯨ꯫
mi ama oina adok polite haitaba na tawdudi mirak tilakpada yam wagani sauningna pendana hairiba waising ado mairaba khumde madugi mahot pisumdo grong thengainaraga Leo onsilaklaga saunai aina haidro machin kan manupisa ai haina dena Leo do pakhum amatang pisagi haiduna mayado haifet karai adubu nang haudre ma wangang manang haudre mayado he ka bhorakpaga mangda phamlam manupido phu hogalaklaga sabtra magaloina na laktharak pan hankre kare ai buchin kan bi kaina ho ibungo nangina tawdudani Napina pambidrido kalak tumpi supami pambidabo oyo nangna hairaga hekta yarani khaliba nangi wakhalda noklingdaba ngamde aduk na kok nyawdaba mibu hanthana khanba nanga aina tarai tarai loinani khanbra na was lawde nang kari oidana nang haiba yadoino atai atai loina tokraga supam pamidabo oyo hairakpaduda mairabado prang sawatkre masu phamlambadagi pho hogalaklaga sauna lawrei Chingan bie hai tap nu bie second amada wathum phu bie nangumana aduma hekta haiba yabra supam pambi da boyu kaina aduga hairadi nang aina namdana koi taridana nangna pamde hairaga aina hekta tokani sira harasu phatrasu nang ai han basatrani han basatra ka helakano nangna pamba paisa gyano ai pini nangna haiba khuding ai loi tawni adubu nang aiga koina daba sukya yaroi onthokpa matawni taibang kana matana chana da bali chatni maira bagi usittaba wangangduda laisuda propok chakli onsinna duna khanarubaso mana thokpa khumlakani khangmana laisa khoidawdo bribi thitna maira bu yenglamlaga phet haidokduna chatpa hoyi mana khongka ahum mari thangba horak phawba maira ba wangangde laisa bu tanarubaso tawde madugi mahot khonjal do khara taptharaga laisa bu tana momo ongda hairei If you are willing to this, I will pay you 50,000 in every month until we break up. Why do the Liza khongthang du chap lepi? Mamai de onsilakte. Liza na chat palep kibaduda maira baso chimbal du chinglap nokfe tawraga makha tarei. Nangna fazana corporate piraga mabai nakta athubada lakhan mangamnade 50,000 di thambu thamko. Makeup to the nangi nakota 50 lakhs sinagi. Hanta mukti laisa masada pura lai thorak laga maira buda munning lei tarau tarau ba mamit ani duna angak pagi mit yeng sunate sauning bagi mit yeng sunate marau lai na yeng liba mit yeng ni yamna munna ngayak sum yeng lam laga probab changsilaktuna hana gi mafam duna gitlaw famte matau duda maira basu ingangakle amuk sunok ningba phawi leo di wangangdre ani dugi matau do tumin yeng laga lei Mairaba madi laisa anima phibam amadani lainari baduso adubu mairaba nokningba angakpa ihol singdu ramsin khranga sordu tapna hontorei hauze magi kokta lerise lindana mabu nushirapani mi fawba hatlage khaliba mangona nupi machaduga del tawbadu kaisunate khankhre laizang yak phamlam laga mairaba da yengduna taplam nairi noigise frotinate ko Wahangduda nupaduso among nokninglei nokmi sofaduda tapna mo phamthakre makut kuchoi singado punsilaga khoningduna khoda thamlaga masu tapna khumi hauzipo country amoina khidoira wahaiduda laisado makha taraktre adubu masu wakhalama laktuna haire paisado suksoi soidana pigeni haibagi thajaba piyo hingol pata paigera Wahaiduda laisa mamitu phairak yengi mana phagi ta thorokpagi maongda laisina khankhre haiba khangnaduna mairabasu makha tarai aigisa yam serious ne nang kanano kari noi khangde aigi haibabu just mana nushiraga loire thabak sisu hek mai pakladi paisa da nate nangna piyo haire kai pini hairak liba wahaiduda laisa tuminatai magi piklaba koktuda khanba yaba oiba yaba wakhal kaya puthoklaga khalli Phirep to tarai ni hek lode tasengna hairagadi magi mafamda paisagi mathause aduki matik oire aran balambi di natte lawgadoriba phirepsi phattaba lambi da chatkadabasu natte mairabana tarai hairiba paisa do
ꯃꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯇꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯁꯥ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯋꯥꯈꯜ ꯈꯟꯗꯨꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯇꯨꯡ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯣꯟꯇ꯭ꯔꯦꯛ ꯏꯟꯅꯗ꯭ꯔꯁꯨ ꯔꯨꯜꯁ ꯈꯔ ꯊꯝꯐꯝ ꯊꯣꯛꯏ. ꯑꯗꯨꯒ ꯗꯦꯜ ꯁꯥꯏꯟ ꯑꯃꯁꯨ ꯆꯪꯗꯕ ꯌꯥꯔꯣꯏ. ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯥꯏꯊꯣꯡꯗ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯂꯤꯑꯣꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ. ꯃꯩꯔꯥꯕꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯃꯥꯅ ꯑꯣꯏꯅ ꯇꯍꯥ ꯇꯍꯥ ꯈꯨꯝꯃꯩ. ꯔꯨꯜꯁꯇꯨꯃꯗꯤ ꯏꯆꯟꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯇꯧꯁꯤ. ꯅꯪꯅ ꯄꯥꯝꯕ ꯄꯥꯝꯗꯕꯁꯤꯡꯗꯣ ꯈꯟꯗꯣꯛꯂꯒ ꯂꯣꯏꯅ ꯇꯧꯔꯒ ꯂꯣꯏꯔꯦ. ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯂꯤꯑꯣꯗ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯌꯦꯡꯉꯤ. ꯂꯤꯑꯣꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯃꯥ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ. ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡꯗꯣ ꯃꯁꯤ ꯌꯥꯏ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯅꯨꯄꯥꯁꯤꯡꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯦ. ꯃꯩꯔꯥꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯕꯖꯦꯛꯁꯟ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯦ. ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯤ ꯂꯤꯟꯗꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯁꯤꯅꯤ. ꯃꯩꯔꯥꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯂꯤꯑꯣꯅ ꯁꯝꯂꯞꯄ ꯔꯨꯜꯁ ꯈꯔ ꯁꯦꯝꯂꯒ ꯍꯥꯏ. ꯂꯤꯑꯣꯅ ꯁꯦꯝꯂꯤꯕ ꯔꯨꯜꯁꯇꯨꯗ ꯂꯥꯏꯖꯅ ꯄꯥꯝꯗꯕ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯕꯨ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯌꯥꯝꯂꯕ ꯁꯦꯟꯐꯝꯗꯨ ꯈꯛꯇꯃꯛ ꯃꯤꯠꯇ ꯎꯔꯒ ꯂꯩꯈ꯭ꯔꯦ. ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅ ꯑꯐ ꯐꯠꯇ ꯈꯟꯊꯔꯨꯅ ꯃꯍꯥꯛ ꯂꯣꯏꯅꯃꯛ ꯌꯥꯕꯗ ꯇꯥꯔꯦ. ꯑꯣꯏꯔꯦ ꯉꯁꯤꯗꯒꯤ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤ. ꯐꯪꯅꯤꯡꯗ ꯐꯪꯅꯤꯡꯗ ꯐꯪꯕ ꯃꯤꯡꯊꯣꯜꯅꯤ. ꯄꯥꯝꯗ ꯄꯥꯝꯗ ꯃꯤꯡꯊꯣꯜꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ. ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯤꯑꯣꯅ ꯐꯩꯖꯤꯜꯂꯛꯇꯨꯅ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯣꯛꯅꯍꯜꯂꯤ. ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯅꯣꯛꯂꯤ ꯍꯥꯏꯕꯇꯅꯤ. ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯅꯠꯇꯦ. ꯃꯩꯔꯥꯕ ꯆꯤꯝꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. Let us be nice to each other. ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯂꯞꯅ ꯈꯨꯝꯃꯤ. Behave yourself. ꯁꯣꯐꯥꯗꯨꯗ ꯅꯦ ꯇꯥꯅ ꯐꯝꯂꯒ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯂꯤꯑꯣꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯐꯦꯛꯇꯒꯤ ꯔꯤꯌꯦꯜ ꯑꯣꯟꯖꯒꯦꯅ ꯅꯣꯏꯅꯤꯅ ꯅꯈꯨꯠ ꯁꯝꯅꯔꯒ ꯅꯨꯡꯁꯤ ꯀꯣꯠ ꯀꯥꯕ ꯂꯥꯛꯄꯗꯣ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯈꯤꯅꯦ. ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ. ꯍꯟꯗꯛ ꯃꯩꯔꯥꯕꯒꯤ ꯃꯇꯧꯁꯦ ꯂꯤꯟꯗꯥ ꯈꯔꯗꯤ ꯉꯛꯂꯤ. ꯃꯍꯧꯁꯥꯗꯤ ꯃꯥꯅ ꯈꯤꯇꯪ ꯁꯥꯎꯈꯤꯕꯒ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯃꯃꯥꯟꯅꯕꯤꯗ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯈꯪꯗꯦ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯅꯩꯗꯨꯅ ꯂꯩꯕꯅꯤ. ꯌꯥꯝ ꯏꯪꯅ ꯂꯩꯈꯤꯕꯁꯤꯗ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯏ ꯃꯥꯁꯨ. ꯑꯗꯨꯕꯨ ꯃꯅꯤꯡ ꯇꯝꯕ ꯅꯨꯄꯤꯅꯤ. ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯨꯏꯅ ꯆꯠꯇꯦ. ꯃꯤꯀꯨꯞ ꯑꯃꯗ ꯃꯩꯔꯥꯕꯕꯨ ꯀꯥꯎꯊꯣꯛꯂꯒ ꯂꯥꯡꯊꯣꯛꯄ ꯉꯝꯃꯤ. ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯂꯥꯏꯟ ꯑꯃ ꯏꯁꯝ ꯁꯝꯅꯗꯦ. ꯅꯨꯄꯥ ꯃꯥꯅꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯠꯇꯦ. ꯐꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯁꯦꯃꯥꯏ ꯍꯥꯏꯅꯒꯅꯤ ꯍꯥꯏꯕꯁꯨ ꯅꯨꯄꯤꯗꯨ ꯐꯣꯟ ꯄꯥꯏꯗꯦ. ꯂꯤꯑꯣꯗꯤ ꯂꯥꯏꯖꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯦꯛ ꯍꯦꯛ ꯎꯅꯔꯨꯏ. ꯑꯗꯨꯕꯨ ꯍꯦꯔꯣꯗꯨꯗꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯤ. ꯃꯍꯧꯁꯥꯅ ꯅꯨꯄꯤ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯈꯪꯗꯕ ꯅꯨꯄꯥꯅꯤ. ꯉꯁꯤꯃꯛꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯔꯤ. ꯄꯨꯝꯅꯃꯛꯁꯤ ꯎꯔꯤꯕ ꯂꯤꯑꯣꯗꯤ ꯃꯊꯥ ꯁꯥꯔꯦ. ꯀꯔꯝꯅ ꯑꯅꯤꯁꯤ ꯂꯥꯏꯟ ꯁꯝꯅꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯝꯂꯕ ꯕꯨꯙꯤꯗꯣ ꯄꯨꯊꯣꯛꯇꯨꯅ ꯈꯜꯂꯤ. ꯑꯣꯏꯕ ꯌꯥꯔꯛꯇ꯭ꯔꯕꯗ ꯌꯥꯁ꯭ꯀꯨꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯇꯝꯂꯤ. ꯈꯪꯗꯦꯗ ꯄꯥꯕꯨꯡ, ꯅꯨꯄꯤꯗꯨꯁꯨ ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯀꯣꯏꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ. ꯅꯦꯠꯋꯥꯛ ꯑꯃ ꯏꯐꯪ ꯐꯪꯗꯦ. ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯁꯣꯅꯣ ꯑꯗꯨꯝ ꯆꯨꯔ ꯂꯩꯔꯕꯅꯤ. ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯍꯜꯂꯝꯃꯒ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯈ꯭ꯔꯤꯁꯤꯅꯤ. ꯌꯥꯁ꯭ꯀꯨꯜꯗꯣ ꯃꯊꯥ ꯁꯥꯔꯞ ꯈꯨꯝꯃꯩ. ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ? ꯃꯥꯒꯤꯗ ꯈꯟꯕꯗ ꯏꯄꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ. ꯃꯥꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯍꯥꯏꯗꯅꯅꯦ. ꯍꯧꯅꯕ ꯍꯧꯅꯗꯕ ꯑꯩꯁꯨ ꯃꯔꯛꯁꯤꯗ ꯌꯥꯎꯔꯤꯕꯅꯤ. ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯣꯡꯒꯨꯜ ꯇꯥꯏ, ꯐꯩ ꯍꯥꯏꯕꯒꯤ ꯃꯥꯒ ꯂꯣꯏꯅꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯈꯤꯗ꯭ꯔꯥ? ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯇꯣꯛꯂꯗ꯭ꯔꯥ ꯈꯟꯕꯗꯅꯦ ꯏꯄꯥ ꯌꯥꯝ ꯋꯥꯏꯅ ꯂꯤꯑꯣ. ꯂꯤꯑꯣ ꯇꯞꯅ. ꯄꯥꯕꯨꯡ, ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯅꯨꯄꯤꯗꯨ ꯌꯥꯝ ꯐꯩ. ꯃꯥ ꯈꯛꯅ ꯃꯩꯔꯥꯕꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯅꯤ. ꯑꯩꯗꯤ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ. ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗ. ꯃꯃꯥꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯣꯡꯗꯣꯛꯂꯝꯕꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯤꯆꯠ ꯁꯥꯖꯠ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯒꯤ ꯍꯤꯔꯝꯁꯤꯗꯅꯦ ꯐꯩꯖꯩ ꯆꯠꯈꯤꯕ ꯍꯥꯏꯗꯨꯅꯤ. ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯕꯛꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦꯗꯣ. ꯍꯥꯏꯅ ꯍꯥꯏꯅ ꯃꯆꯜꯁꯤꯃꯗꯤ ꯃꯇꯥꯡ ꯃꯇꯝ ꯈꯪꯉꯤ. ꯃꯥꯒꯤꯗꯤ ꯄꯥꯕꯨꯡꯅꯅꯦ ꯊꯣꯏꯅꯁꯨ ꯋꯥꯔꯨꯗꯦꯗꯣ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯒꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯦ. ꯑꯗꯨ ꯉꯥꯏꯈꯣ, ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯃꯥꯗꯣ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?
Accident amadagi tangkibane hai. Fare, upay ama tawragane madusu yengnaba tawrase. Hojik tahata di tawrisi madugi su matam lakini ko. Fani pabo. Fare nangsu na thau tawzaro. Angaw madugi haktaktane ipa isa kharadi wakiba tarine Leo. Leo tapna noklaga. Mana gyan tarakpaduni pamise. Yengba haiduni. Numit adugi numidang wairamdo. Mairaba makutta box ama pairaga pizza hatugi mamangda leplaga lay. Ma tawfam ama ikhang khangdre. Somda Leo na pisilagpa pressure si angagpani. Linda do migi oikrani khara hai. Atopana koikrani khara haisin. Mabu tattana kihanduna ngasidi laisigi manak leplare. Atopa hiramda mangonagi henba laytraso. Nungsibagi matang simadi tasing na mairaba flop chatlabani. Masimaknani masakta maralda awat palaytaba mabu nupi na pamdriba. Magi gari da ngaraga Leo na tharakkiba message to hanjin paraga lay.